पाउसद इंफम उइबमर उइब पाउ खरा अपडेट तौजरी साबुंग को खुनौदा इमा इवेंट सिंग फुबदा चेनाबा जार रेजिमेंट अमसों जीआर पार्सन सिंग मदकदा एक्शन लौखलो निंगथौजम बेरेन हौगिबो अक्टोबर 12 दा इम्फाल ईस्ट डिस्ट्रिक्ट की मनुंग चनबा याइंगपोकपी पुलिस स्टेशन कोनबा साबुंग को खुनौ अमदे याइंगपोकपी सांदी खोंगपान द खुलाई पाइबा कोकी लालहौबसिन बोम अमदी नोंगवै कापसिनदुना लांदारखिबा थौदोगदुगा मरी लैनना 20 जाट रेजिमेंट 54 GR याउना सेंट्रल सिक्योरिटी फोर्स के पार्सन्स ने इमा इवेंट फू सैबदगे अशोकपन नंगनखिबा थौदोक अदुदा चेनाबा सिक्योरिटी पार्सन्स सिंगी मदकदा आइनगी ओइबा मतिक चाबा चराक पियो अमदे हंदकदा कुकी खुलाई पाइबसिन फारबा मतुंगदा तामथीना हातोपिख्रबा सही नौरिबा महिरोय हिजम लिनथोयंगंबी अमसुंग फेजम हेमंजित अनि हक्सांग अथु मतमदा इमुंग मनुंगदा सिन्नौ हाइना संगमाई केंद्रगी एक्स एमएलए निंगथौजम बिरेना फोंगदोखरे ngasi imphal ki lampel pat leiba masagi quarter pangthokiba pawgi mifam amada wafam sing asi phongdokladuna xmla en biren hai koki khulai paibusina midai khulsingda toina landarak basi thingbagi mohta santan portion midai ki ima event sing bo tana duna fu bhai basi yamna laibak thibane hiram masigi matangda marifu sarkar na nufa thongna thodok asida senari central security person singi madakta aingi weba akan be action lakhulu ana phongdoki Mahiroyani hizam lintoyngam amasung phizam emanjit ani batam thina hatpada chenaba koki khulai paibasing NIA amadi CBI na farabanina Mahiroy ani gi asiba masa haujuk phawa phangba ngamdriba ase karigino ana sarkar da hangge ima event phubada thawna foba santran porsing karigi iza ani gi asiba masa thibadadi thawna fudokba karigi ngamdribano haina makata ke laiva ki luraba tanpham masida augiba August 10 ga manga gi bharat ke ningtam nomita Susanpur da puthokiba Independence Day ki thoramda कोकी मचासिन पाइखिबा अपबा मखल की खुचु खुलाई सिंह खुलाई मयाम सिंह अदुबा मणिपुर की सिक्योरिटी एडवाइजर कुलदीप सिंह ना तोइगनी हाना फोंदोरकपा असिदगी हेना ngakpa angakpa amamuk leitre haina en berena फोंदोखे मणिपुर की मयाम सिंह बु कुलदीप सिंह ना अपंगबनी हाना खनब्रा मयाम ना असेंग बनोंमै अमसुंग तोइगन अनि की खेनाबा मसक मुन्ना खंगे तोइगन ना कापदा बु मिसे मिना थोकवा हाना कुलदीप सिंह की मफुम दांगलगले सरकार ना शांति हंजिलकदे हरबसु चिंग ताइनबा तंपा की मफम सिंदा कोकी लालहौबसिन तोइना लांदारकपगी तौदोक सिंग थोकपना मरम ओरगे मितै खुल सिंगदा अथुबद नोंमै की लाइसेंस पिदुना मसा मसा की खुलगा खलु आइनासो मखाताना फोंदोरकले ऑपरेशन द नोंमै अमसुंग बम भागतख्रे थाउबन डिस्ट्रिक्ट पुलिस की स्पेशल ऑपरेशन ग्रुप SOG ना ngasi nungthil Lilong पुलिस स्टेशन की मनुंग चना लैबा उसोइबोकपी मखा संगोम संगदा पाक्सना थीबा हुंबकी थबक जथबदा साखंग दबल लम्हेन तुहेन बसिन लोसिन थमलंबा नोंमै अमसुंग बोंग कैमरम फागन पंगमख्रे पुलिस की पाउन हाई ngasi nungthil pung anirom taba matamda Lilong पुलिस की मनुंग चनबा Lilong उसोइबोकपी मखा संगोम संगदा लैबा फॉरेस्ट बिट ऑफिस मनाकदा नेशनल हाईवे 102 गिना नोंगपुक थंगबा सरुकदा सिंग्या की जगह मसक खंग दबल लम्हेन तुहेन बसिन नोंमै बोम अमसुंग पोखाइबा याबा मजाक सिंग लोटलगा थमलमले हाइना अककनबा पाउ अमा फंगबदगी खुदकता थाउबन डिस्ट्रिक्ट पुलिस की SP सासीदारंदा सोइबम MPS की मियक मखादा डिस्ट्रिक्ट पुलिस असिगी एडिशनल SP ऑपरेशन ओ वांगकोम बनलुसिंग बा स्पेशल ऑपरेशन ग्रुप थवाल की टीम अमसुंग कुंथ्रागोम दोय असम राइफल्स लिलोंगी अपन बखुटपु अमग लोइना कंबाइन फोर्स अमन मफम अदु थमजिनखे कंबाइन फोर्स अदु बो थवाल कमांडो की OC के नटरंजन ना लुसिंग बा टीम अमसु लिलोंग PS टीम अमग मते पांगनदुना संगसिन मिनागे कंबाइन टीम मदुना मफम अदुदा नोंथिल पुंग 2 मिनट नि 4 हम ताबा मतमदा पाक्सना थीबा हुंबगी थबग अदु चथगे मधुदा मैगजीन मंगा यावना SLR अमा अमसोंग 41 mm की मोटर बॉम्ब होम नोंथिल की पुंग 3 मिनट तरागा मंगरम ताबा दा फागत पंगम के नकलम रोमदना तांपा की GP मंगा बो गांगपुक बिदा चलहन खिबा कांग्रेस ना प्रेसिडेंट रूल थंबा पामलिबसी मणिपुर बहिना वहन बनी BJP सही से हौकिबा अक्टोबर 9 दा दिल्ली दा पांगथोकिबा कांग्रेस वर्किंग कमिटी CWC की मिफम अमदा मणिपुर की तांपा की ग्राम पंचायत GP मंगाबो कांगपोकबी डिस्ट्रिक्ट चलहनखिबा कांग्रेस ना मणिपुर दा प्रेसिडेंट रूल्स PR थंबा अमदी चीफ मिनिस्टर नोंगतोंबम बिरेनबो सिंदोपा पामलिबसे मणिपुर बहिना ओहननबा खोंथांगने मसिंगम खोंथांग असे कांग्रेस ना राजनीति की खुदोंगजाबा लौरगा चमजराबा प्रजा सिंबो कांग्रेस लेगा की मतमदा वाखिबगुम ओहननबा सिनबनी हन BJP मणिपुर प्रदेश ना हाइख्रे वाफम असिंग असी BJP मणिपुर प्रदेश ना सिंदुना इम्फाल के कैसामपाट निटाइपा चुथेक्ता लेबा BJP मणिपुर प्रदेश के थंबाल संगलेंदा पार्टी के जनरल सेक्रेटरी L Devan स्टेट सेक्रेटरी के इनाउस देवी कोंखम बिक्रम अमदी स्टेट सेक्रेटरी प्रियो कुमार ना सिंगबना सरुक यादुना पांगथोकिबा पाउगी मिफम अमदा पार्टी की महोत चेलदुना पार्टी की जनरल सेक्रेटरी के शरद कुमार हाइखिबने
Paugi mifam adu General Secretary K. Sarat Kumar Makatan Hai Hokiba October Mapan Ningthaughaba Numita Congress Working Committee ki New Delhi da famkiba mifam amada Manipur da President Rules thamgadabane. BJP na lusingba sungsinaba sarkar asiki Chief Minister Nongthoma Beren Singh laukthokadabani hana laukhibo wari basi maram sadaba Manipur thugaina na basinba waremne. Masigumba wari basi Manipur da tanatana laibaga sida sahi kya sasan tarumba Congress Party na Karigi lauri bano habasi naina dingai oi maramdi Congress Party na pamliba President Rules adu Manipur da thamjinba matamda hausik Manipur prajana wari basidage hena waga dori bani habasi khanthaninge. Hausik Manipur da President Rules lakpa matamda jati furup kya na khunda mina riba Manipur ki mapam kya da comping operation chatharpada pamdaba thaudu kya megnar ka dori bani. Assam Rifles thamjilabadi khunja sina sabja na thengna gane. Imphal East District ki manung chandanba Chanung da Manipur lekang nangak sen pagi thabak paikat pagi meng Assam Rifles thamjilaklabadi chabsa na mayuk nagani ana Oyumpo Gram Panchayat ki manung dalaiwa tongan balaikai ki maira paibisina phongdorakle Khulsing asita Assam Rifles thamgadore haipa pau phangbada ki tongan ba khulgi maira paibisina taret khulda pullaba madungda pami sangko nage pami sangko unabatu da Chanung amadi nongsumda Assam Rifles thambayaroi athubada State Force thamgadabane Assam Rifles na nupi phuba yaringde aina maira paibisna amatoiba kholaw lawki Nagalamaromda Susanpur District da operation chathaba yaroi haina nupi singna irang aurakre Susanpur District ki tongan ba mafum sinda security force na operation chathaba yaroi haina yamlaba kogi nupi sinda security force changlak pathengre Pawasna haribadi Manipur laingana lawkhalaki ba khongthang ki saruka moina Susanpur District da haukiba nubit khani ki mamang da ki hauna tongan ba mafum sinda operation chathaduna khulai kaya phagat khiba laikre Ada bangarang yamlaba kuki nupi sing tholak-tuna nubidang pung diparum tabada Susanpur District ki tongan ba mafam sing Susanpur PS mamang Susanpur Town jauna mafam kaya yamlaba nupi sing tholak-tuna operation chathaba yaroi Security force sing sanglak pa yaroi aina lawbaga loinana lambi da famsin duna protest tawkibani Handak da khausabung amadi ngarang dasu gothal amadi Phaijatong mafam sing asdagi masing yamlaba khulai kaya ama security force na phagat balai krabani Madugi makha darakpada kuki nufi sing aduna security force sanglak pa yaroi haina khudak da irang aurakibani hairi Maragasida phagak sauda nongmai kapselakre ngarang nubidang pung mapan rom taba matamda kuki khulai paiba sina kumbi kendra gi manung chanba phagak sau ikai maning laikai da nongmai round kaya kapselakre nongmai kapselakpa du da mi asok apandi amata yaukhiba leite hairi Pawasna hai mafam adu bangak seleba khulngak pasing amadi security ki maigai dagi su khuthan balai khide kuki sina nongmai kapselakhiba aduna khunja sing da nauna mi paiba Mi pai na fongdok baga loinana lok lamdai da logmi sing lobuk chat bakinare hari Amarom da ngasi ayuge state amade Santan Force ke apun bakangpu na kugis na nongmai kapsalaki ba maike adu yauna pagak zau ikai gi mafum kara da operation chathare mi fam mi pundi yaw ki balaite hari Popilan police na fana na bathiram le MPCC ki jut ki president oriba en Popilan bo ngarang nubitang police commando ki kangpu na masagi may manakta thiram le hari Bawasna hai ngarang nubitang pung tararum taba matamda faiheng may laikai da leiba en Popilan ki may manakta gari konrom da lakpa Manipur police commando ki kangpuna Sai thoktu na leiba galoy na mafam adu da leiriba mera paibising da Popilan uvra hain hanglamge Bawasna hai police commando ki kangpu adu mafam adu da pung anirom leiramba matungda mafam adu thadok tu na sarge Yamna thazaba mongda kanghaudana masing yamlaba yamna thazaba mongda kanghaudana masing yamlaba police lakiba aduda laikai miyam mai paina ba phongna ki haire Nakala marunda police lakiba matam aduda en Popilan de masagi mayumda laikide adumainama kari maram ki damakta policing aduna mafam aduda laklibano haiba sabsaba khangba ngamdri haire Maragasida Youth Congress ki president Popilan yauna thami khara ki madak da paliba FR khudak da lakthokadabani CPIM Manipur Pradesh Youth Congress Committee ki President and Popilan Lamlai Kendra ki Congress candidate oikiba asoibam Depen amasong Mai Imphal ki Alfred Singh baki matak da paliba FR Singh khudak da lakthokadabani hana CPIM Manipur State Committee na thadorakpa zero lamana hairi CPIM ki State Secretary Khetri Mayum Santana thadorakpa zero lamana hai ngarang October 10 da Manipur da leiriba wakal manaba political party tarana Santi pami asumba well pami haiba santi ge rally ama satuna Manipur gi governor da demand kaya marom yawba memorandum amba pisin ge memorandum adu den constitution ngakna da democracy kannanaba freedom of speech freedom of assemble Manipur da thamanga hiana chatharakliba ethnic violence loisinana ba watem nanaba violence asina sogal bamyo singda anova yaifa nungaiba ponsi ama semgat pangam nanaba matik java relief amasung rehabilitation ki senpam yangan nanaba
ꯃꯣꯕ꯭ꯂꯦꯟꯁꯤꯡ ꯑꯃꯁꯨꯡ ꯑꯥꯏꯟꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯕ ꯊꯤꯡꯅꯅꯕ ꯑꯁꯤꯅꯆꯤꯡꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯈꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁ CPI CPIM JDU AAP RSP Forward Bloc NCP Trinamool Congress amasung Shiv Sena UVT gi lusingba kyana saruk yaki political party tara asigi youth novi lawmi sinmi yauna thawmi kyana saruk ya duna pangthokiba rally adu saruk yakiba youth congress ki president and Bovilan lamlagi congress mirep oikiba asoibam deben amasung mai imphal gi Alfred Singh bagi madakta paliba FR Singh asina takpade BJP na lusingba Manipur lenga gasi makhogi mayukta khalau amata lawba yaroi khongjang changjin ba yaroi haiba yamna authoritarian oiva amasung dictatorial oiva lenga ni haibada thoina laloi maraduna miyosing asigi matakta paliba FR Singh ase khudakta lauthokadabani aina party asna taksilakle Amuromdana lanbamda rajniti tawba chumloi apunba khongthang galujna lan mai paktriba wa thengnasi as dingo Social Welfare Minister Haikam Dingo sarukyaduna sengmai kendra gi na sing amadi khulngakba village defense force ki oiba convention ama pangthokre state asigi apunba gi saktam gi damak amadi haujuk chathariba lan ase mai paktriba wa funna lan thengminasi lan marakta miyo khrana rajniti gi khudong chaba logduna aikhoi masel tokai tanana ba hona loisi hana sengmai kendra gi MRS Oriba Minister Haikam Dingo na Fongdokre. Ngasi kurkul mayai lekai community hall da bang tokiba convention aduga mari leina na hauzik thokliba lan asida thawai na phone thapi khraba athawa athawi singi mafamda aiga leika tamduna ikai khumna ba utbaga loinana leikidaba singi thawai na mapugi mafamda ingna chingna leiruna ba thawni ki thawramaduga mari leina na Minister Haikam Dingo na hai state asida me humdagi sinko ki narco terrorist na midai misam singi madakda chatharkiba lan asina maram oiduna sengmai kendra ki miyam dasu chawna chaitheng piduna lagle Kendra sigi mera pai bi ima ben local club famati laikai volunteers in ahing tumba chaba khangdana yekna basinga thengnara ki ba aduna marap oraga sangmai kendra da yamna hianna misi mitha thengna ki de kendra sigi mihut amoina kendra si bongak pe senbira ki ba punamak lamanton sinjari an MLN apen ba phongdokhi liangmai naga ki lamsingda povi thabada thengre liangmai naga council Manipur LNCM na liangmai naga furukna khundari ba mafam singda povi thabada mafung phana athingba thamna ba warep lawgre Haripa wari basil liangmai naga tribe ki apun ban lupam oiriba LNCM na Tamenglong district ki Tamai subdivision ki manung chana leiba Tama Folek long da pang thoki ban lup asiki sahi tangkhai ki oipa mifamda lauki bane mifam adu da lauki ba mari suba resolution da general body aduna yetna ba yaudana amatoina yana duna Manipur ki liangmai naga na tapa mafam singda popi thaba madi popi lokpada athingba thamna ba wari badu lauki Anauba kukilen ama semgani ana mangda phawwa manglunu Joychandra Konthogjam Sinkuki narco terrorist na anauba kukilen ama semgani ana manglibado mangda phawwa manglunu ana United Committee Manipur gi President Konthogjam Joychandra na phangdokre awafam singa si United Committee Manipur na sinduna ke grupa ta leiba the Great June Uprising Memorial Complex tanga si langthaba langbal thagi haitha leithabagi aroiba thoram pangthokpaga mari lena na Joychandra Konthogjam na phangdokhibani Manghai mito mian kaya na kuling ba laibak ama sinkuki narco terrorist na semgani ariba asi UCM lainge da atopa laibak ama semba yaroi Manipur gi afun basaktam da singna rapko kudimak UCM na section na yengduna lai amade integrity da singna rapko kudimak para tambigane lubasna apun ba Manipur amasung amaga nung si chan leminaba haiba wakhal wanda yumpam oiraga lamdam masida koina satuna Manipur miyam yai fan minnadaba honatuna lairi haike Koki MLA tarana koki singi tokai ba lenga kama Manipur gi apun bangam kai daki talak padake Manipur asi maisak libani masina chamjaraba miui kya misi bina thogal liba se koki MLA tarana thogan bani maduna Manipur lenga kasna Manipur thogan na basiliba MLA tara asi disqualified tawgada bani hawjik phawa disqualified tawdriba si karigino atoba matamda tawgada bani karigumba tawdrabati Manipur lenga na Manipur thogan na bahonariba koki MLA tara bu sawgali haina lawgani Makoina miyam ki dama afaba thabak tawgani haina mirep oraga kari ki dama Manipur thugaina da basilibanu aiba wafam phangdoke Midai lifun gi chief da bi-level warhead issue tawgre police na lakut pa case ama maril ina mari leina ba police station da lakna ba khangalaba so lakdabada ki midai lifun gi chief promoter corner nan bi-level warrant issue tawgre chief judicial magistrate CJM Susan Puna midai lifun gi chief promoter nan bi-level warrant issue tawkibane Luina na November mapan phawagi manungdam hakwa phanaraba SP Susan Purasu khangankre panbaya abadi koki sina thokliba lana si midai lifun amadi arambai tengol gumpal lup singna thogan bani ana maral sigibani adubo koki go wafam adu midai lifun na yadribani midai lifun gi matak to Susan Pur police ta tharakpa case samaga mari leina na promote po
पुलिस स्टेशन असिदा लाकना हंजिन हंजन खंगलबजो मसा लाक्तबदगी महाकी मतकता नन बलेवन वारेंट इशू तौखिबने अरोइबद कंटेंट सिंग असिगी मरकुइब पाउ खरा असिब पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरमलोइना लाइक एंड शेयर तौबसु काविगनु पुनमक पो अमखाना थागजरि